Se Minister ni sauna awab nang labi falis ki Takhok pata satanam hamadi ki pibam yeng sinkre atubada meyang awab ko na buhana ring han Se Minister na phone dokre hiram masida fake news ki reporter RC mangangsa amadi video journalist Yohen Arambam de ki pautam ama Mayam no video sakam masi ekoi Imphal East district ki manungsan na leriba awang part Takhok part hain ju khangnariba mafam masida haukiba numi nini humni gi mamangda thokiba ichawna maram oiraga haidiba part asi maruina lokolo no leriba area si sing thumjilakpa duga tongan ba hariba mafam masida leriba khulsing maruina kyamgai basikong khomon chingba area sing si hoji ising thumjindura leibagi awaba tanja duni hariba mafam sida hoji ekoi 33 AR gi tangbuga loina mafam sida hoji ising chaw di phibam jengjinbagi khongchada duni loina hariba mafam masida hoji hoji maksu Manipur semester nongthoba biren masamak laktuna jengsinbani habigi pau leiri mahakna hariba mafam sigi area duga iril bungi area dagi laklaba matungda isawgi phibam si jengsinggadabani adubu mafam de yoksilakanda ekoi kari phibam de leiri ga du khaminasi nongi phibam si ekoi yam laibuk training ai habitare anirak hailstorm mamula khre adugi hailstorm dugi jinga aho bakido budo 35-40 crore mukini ekoi khudakta ayamba jingagi dudi loina khoi thamani di changi khidang pot lakpada khidang thengdok khangin changi highway yadaba port ki scarcity lakpa khotpana the hailstorm gi jinga mayam do loina pi gamadung da yam sathiba flood amala second flash da di yam ka hena yam chauna manga ta thokba makti ahan bagi dumaina di thokti hojiki mangi bi sing thummi ba kholi ba sike koi relief camp hange seida koi seng chak watana ba khotana ba aduga tasengna ising thungraba posing sigi so koi compensate tongna ba haibetare low sing kai mangi myam se sigi koi chapchana koi tawgani